ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯗꯤ ꯃꯌꯥꯝ ꯇ꯭ꯔꯨ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯦ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯑꯩꯒꯤ ꯏꯌꯥꯝꯕ ꯁꯟꯖꯣꯏ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯕ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 8ꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯂꯩꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯀꯌꯥ ꯏꯇꯥ ꯇꯥꯔꯝꯈꯤꯗꯦ꯫ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯃꯇꯝꯒ ꯌꯦꯡꯅꯔꯨꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨ ꯃꯤꯒꯤ ꯃꯤ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯄꯥꯈꯪ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯑꯩꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯥꯏꯕ ꯇꯝꯕ ꯃꯪꯒꯣꯟꯖꯥꯎ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯪꯒꯣꯟꯖꯥꯎꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯁꯣꯔꯣꯛ ꯃꯆꯤꯟ ꯋꯥꯏ ꯑꯃꯗ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯩꯒꯤ ꯕꯕꯥꯗꯣ ꯊꯕꯛ ꯍꯜꯂꯛꯄꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯨꯝꯗ ꯆꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏ ꯂꯩꯔꯛ ꯃꯆꯤꯟꯗ ꯂꯩꯕ ꯃꯪꯒꯣꯟꯖꯥꯎ ꯑꯁꯤ ꯃꯥꯏꯕ ꯇꯝꯗꯨꯅ ꯃꯥꯒꯤ ꯊꯣꯡꯒꯥꯟꯗ ꯃꯥꯅ ꯇꯝꯃꯨꯔꯤꯕ ꯐꯠꯇꯕ ꯕꯨꯠ ꯄ꯭ꯔꯦꯠꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯄꯔ ꯈꯪꯗꯦ꯫ ꯍꯟꯗꯛ ꯃꯔꯛꯁꯤ ꯑꯩꯅ ꯌꯨꯝ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯍꯦꯛ ꯂꯥꯟꯗꯨꯅ ꯂꯥꯛꯄꯗ ꯇꯨꯡꯗ ꯁꯣꯛꯄ꯭ꯔꯦ ꯀꯔꯤꯅꯣꯃ ꯍꯦꯛꯇ ꯏꯟꯅꯔꯛꯏ꯫ ꯑꯩꯁꯨ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯀꯔꯤꯃꯠꯇ ꯍꯦꯛ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯩꯗ ꯅꯠꯇꯦ, ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯔꯝꯗ ꯆꯤꯕꯣꯟ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯕꯕꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯁꯨ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯐꯖꯅ ꯉꯥꯡꯅꯧ, ꯑꯩꯈꯣꯏ ꯇꯅ ꯑꯇꯇꯥꯏ ꯑꯣꯏꯅ ꯑꯇꯝꯅꯅ ꯈꯠꯅꯕꯗꯤ ꯇꯧꯔꯨꯅꯨ꯫ ꯃꯥꯏꯕ ꯇꯝꯈꯠꯂꯛꯄꯒꯤ ꯃꯁꯥꯗ ꯐꯠꯇꯕ ꯂꯥꯏꯔꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯈꯪꯂꯝꯈꯤꯅꯤ꯫ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯗꯁꯥ ꯇꯥꯒꯅꯤ, ꯃꯥꯟꯅꯔꯨꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯪꯒꯣꯟꯖꯥꯎꯅ ꯃꯥꯅ ꯇꯝꯃꯨꯔꯤꯕ ꯑꯐꯠꯇꯕ ꯕꯨꯠ ꯄ꯭ꯔꯦꯠꯁꯤꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡꯗ ꯃꯥꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯀꯧꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯤꯉꯩꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯅ ꯇꯧꯔꯤꯕꯗꯨ ꯊꯦꯡꯅꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯪꯒꯣꯟꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯤ ꯅꯣꯡꯃꯒꯤ ꯃꯆꯤꯟꯗ ꯆꯣꯏꯔꯣꯟ ꯐꯥꯔꯣꯟ ꯄꯨꯡꯉꯥꯡꯗ ꯉꯥꯡꯕ ꯍꯧꯔꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯪꯒꯣꯟꯖꯥꯎꯗ ꯅꯆꯥꯅꯨꯄꯤꯁꯦ ꯍꯟꯗꯛ ꯃꯔꯛ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯦ, ꯃꯆꯤꯟꯗ ꯆꯣꯏꯔꯣꯟ ꯐꯥꯔꯣꯟ ꯄꯨꯡꯉꯥꯡꯗ ꯉꯥꯡꯗꯨꯅ ꯁꯣꯔꯣꯛꯇ ꯆꯠꯄ ꯍꯦꯛ ꯊꯦꯡꯅꯩ, ꯅꯪ ꯉꯜꯂꯤꯉꯩꯗ ꯑꯈꯪ ꯑꯍꯩ ꯑꯃ ꯇꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯎ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯪꯒꯣꯟꯖꯥꯎꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯈꯨꯝꯃꯛꯈꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯀꯔꯤꯁꯨ ꯇꯧꯗꯦ, ꯉꯥꯎꯒꯦꯔꯥ ꯐꯩꯒꯦꯔꯥ ꯃꯄꯥ ꯑꯩꯅ ꯂꯥꯌꯦꯡꯒꯅꯤ, ꯅꯈꯣꯏꯅ ꯏꯆꯥꯅꯨꯄꯤꯁꯦ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯁꯟꯇꯣꯛꯄ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯥꯟꯅꯕ ꯇꯟꯗꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯪꯒꯣꯟꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯤꯗꯤ ꯅꯣꯡꯃꯒꯤ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃꯒ ꯃꯥꯟꯅꯔꯛꯈꯤ꯫ ꯅꯣꯡꯃ ꯑꯩꯈꯣꯏ ꯏꯃꯥꯅ ꯗꯨꯀꯥꯟ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯒ ꯌꯨꯝꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯕꯕꯥꯒ ꯑꯩꯒꯅ ꯀꯩꯗꯧꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯗꯨꯀꯥꯟ ꯊꯣꯛꯄꯗ ꯃꯪꯒꯣꯟꯖꯥꯎꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯍꯦꯛ ꯌꯧꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯆꯦꯟꯊꯣꯔꯛꯇꯨꯅ ꯅꯨꯡ ꯑꯃ ꯄꯥꯏꯔꯒ ꯇꯥꯟꯅꯔꯛꯏ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯃꯪꯒꯣꯟꯖꯥꯎꯒꯤ ꯌꯨꯝ ꯇꯝꯅ ꯆꯠꯈꯤ꯫ ꯑꯩꯁꯨ ꯕꯕꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯕꯕꯥꯅ ꯃꯪꯒꯣꯟꯖꯥꯎꯗ ꯑꯁꯨꯝꯅ ꯉꯥꯡꯉꯝꯃꯤ, ꯀꯔꯤꯅꯣ ꯃꯪꯒꯣꯟꯖꯥꯎ, ꯅꯪꯅ ꯅꯆꯥꯅꯨꯄꯤꯁꯦ ꯑꯈꯪ ꯑꯍꯩ ꯑꯃ ꯇꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯄꯤꯌꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯣ ꯄꯨꯔꯥ ꯑꯣꯜꯂꯦ, ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯕꯕꯥꯗ ꯕꯕꯥ ꯌꯥꯔꯦ ꯇꯣ, ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯪꯒꯣꯟꯖꯥꯎꯗꯤ ꯀꯔꯤꯃꯠꯇ ꯈꯨꯝꯃꯛꯇꯦ, ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯩꯁꯨ ꯕꯕꯥꯕꯨ ꯊꯦꯝꯗꯨꯅ ꯌꯨꯝꯗ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯕꯕꯥꯗꯣ ꯃꯃꯪꯗ ꯃꯩꯉꯥꯛꯅꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯒ ꯑꯩꯒꯅ ꯕꯕꯥꯕꯨ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯁꯤꯒꯤ ꯃꯪꯒꯣꯟꯖꯥꯎ ꯑꯁꯤ ꯐꯔꯣꯏꯗꯣꯔꯤꯗ, ꯑꯩꯅ ꯉꯁꯥꯏ ꯃꯉꯣꯟꯗ ꯈꯔ ꯉꯥꯡ ꯁꯛꯄ ꯇꯧꯔꯨꯕꯗꯒꯤ ꯑꯩꯒꯤ ꯃꯪꯗ ꯑꯃꯨꯕ ꯑꯀꯤꯕ ꯄꯣꯠꯁꯛ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯈꯧꯔꯤ ꯃꯦꯜꯂꯛꯏ, ꯃꯥꯅ ꯁꯣꯏꯗꯅ ꯊꯥꯔꯛꯄ ꯑꯣꯏꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯕꯕꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯥꯟꯅꯕ ꯇꯟꯗꯅ ꯃꯇꯝ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯅꯦ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯣꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟꯒꯤ ꯃꯪꯒꯣꯟꯖꯥꯎ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯥꯏꯕꯒ ꯇꯝꯕ ꯑꯃ ꯂꯩꯕꯗꯥꯏ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ ꯍꯥꯏ, ꯀꯨꯏꯅ ꯍꯤꯡꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯃꯄꯥ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯐꯖꯅ ꯂꯥꯌꯦꯡꯕꯤꯗꯨꯅ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯔꯕꯗꯤ ꯍꯤꯡꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯄꯥ ꯑꯁꯤꯗꯤ ꯃꯁꯥ ꯃꯥꯏꯕꯅꯤ, ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯌꯦꯡꯍꯜꯂꯣꯏ, ꯃꯥꯅ ꯌꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯁꯤꯗ ꯇꯠꯈꯩ ꯂꯩꯔꯦ, ꯅꯨꯡꯉꯥꯏꯇꯦꯗ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯈꯟꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯅꯦ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯏꯀꯨꯏ ꯀꯨꯏꯗꯅ
nong nini leiraga Mangonjaugi machanupidu sire haiduna paw taraki madudagi babaga aigasu achumba oibajara haiduna thoami adubu asengba makki Mangonjaugi machanupi adu siduna leirami babaga aigasu mathau mangam pangthokpadu yaungnaba chatlami adubu Mangonjauna lekaigi mioisingda sumna hairaki aigi chanupigi hakchang asi aigi ingkhol manung asida adum mathau mangam pangthokpirasi madudagi akhoi lekaigi mioisingna asumna hairaki Mangonjau lekai mayamgi poloifam turen mapan asida adum tawsidana haiduna maduda Mangonjauna asumna muk hairaki kari tawbagi aigi chanupibu turen mapanda poloidorigi aigi ingkhon yamna chawi aduna aigi ingkhon machin asida chagi mathau mangam pangthokani haiduna lekaigi mioisingsu manaba tandana magi apambado adum pangthokpirasi haiduna Mangonjaugi ingkhon manungda machanupibu poloirami asumna babaga aigasu poloibadu loiraga yumda halaki aduga aina babada baba magi machanupidu matau karamna leikidrini haige haiduna hangami maduda babana ibungo machanupidu wakhan khara choirabanina sahaidaba chinjak kari no khara charuramani madudagi nadana leikidaba oiramani haiduna babana ingonda hairaki asumna Mangonjaugi machanupina hek leikidraba matung matam khara leiraga khoigi lekaigi huising adu Mangonjaugi machanupina poloifam romda onduna kappa horaki aduga nong nini leiraga lekaigi mioisingna Mangonjaugi thongan mapalana numidangi matamda hek halakpada Mangonjaugi ingkhon manungdagi nungjrengumba posak ama hek chairi hainaraki madudagi babada aina pawasi asumbara hangami maduda babana amuk asumna hairaki khangde bungo akoidi amuk phok thengnadri chumambasu yai Mangonjauna sanariba buttunara natraga magi machanupigi thawainara khangbaja nate machanupidusu magi ingkhon manungda hek poloi salido khangdrena khoisu athengarak yumdagi mapanungman puthokta thokanu haiduna babana sumna hairaki adubu nongmadi imana numidangi sai sing toaba matungda aingonda sumna hairaki ibungo hayeng ayukki insangda thaknaba thum leitri upak thung phauda imaga thoaga thum leirusi haiduna maduda aina ima numidanga oire talleda hayeng ayuk nganta ai haugatuna leirurage hairami adubu imana asumna hairaki ibungo nang babado hayeng ayuk nganta changan chaduna thabak chatturibani nang sunganna haugatpa haibado kaisu oiroi lao thengjal laktringaida imaga leirurasi haiduna asumna imaga aigana ngangnariba wadu babana tarami aduga asumna hairaki ibungo namaga chatluranu aiga chatlurasi haiduna aisu babada hoi baba chatlurasi hairami asumna babaga aiga dukana thum leibadu chatlami adubu chatkibadadi Mangonjaugi thonga lana chatpada karisu tawrakhide aduga halakpagi lambenda aina babada asumna hairami baba akoi lekaigi mioisingna Mangonjaugi thongan mapadagi nungjreng chairi hairido babaga aigana chatpadadi karisu tawrakte makhoigido haijali jaro haiduna babana amu heraibo lamben chatlingaida adugumba wari sanaba haunade lao chatlasi hairaki asumna babaga aigasu wari sanana lakpada Mangonjaugi thongan mapa yoksila adubu thongan adudagi khitang lanthorakpada babaga aigada nung makukkumba kariguma khara chairaki madudagi aisu baba kaina hujikkidubu nungkukkumba mali lao baba yumda khara thuna chatlesi hairami adubu aigi babadi khara kigande maduna aingonda sumna hairaki ngaikho ibungo hujik chairakliba nungkukkumbado nangi nasada pakpra yenge haiduna babana aingonda mai thanjanuna yengami adubu aigi sadadi karigumba amata pakpa uramkhide adugo makhada yengbadasu karimata taramkhide madudagi babana ibungo lao yumda chatlesi haiduna babaga aiga yumda halaki adugo babana aibu mai yokthokpirami asumna nongmagi akhoi lekaida leiba mioisingsu Mangonjaugi thonga landuna hek lakpada nungjreng chairakpagumba amadi leikidrabi machanupigi thawai adu leptuna leirambagumba kaya maromama tattana thengnarakpadagi akhoi lekaigi ahal laman khara tanaduna Mangonjaugi mayumda chattuna magi thongan mapada akiba thodoksinga che thoraklibasi mangonda hairami adubu Mangonjaudi lekaigi mioisingna phana haijaduna su magi masada karimata nasungba tawdi madudagi lekaigi oiba aroiba warep ama taduna
ꯑꯩꯈꯣꯏꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯃꯪꯒꯣꯟꯖꯥꯎꯒꯤ ꯏꯪꯈꯣꯜꯗ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯆꯪꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯪꯒꯣꯟꯖꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡ ꯑꯁꯤꯗ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯅꯈꯣꯏꯒꯤꯗꯣ ꯑꯩꯕꯨ ꯎꯁꯤꯠꯇꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯃꯪꯒꯣꯟꯖꯥꯎ ꯊꯥꯡ ꯑꯃ ꯃꯥꯒꯤ ꯏꯃꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯇꯨꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯃꯪꯒꯣꯟꯖꯥꯎꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯪꯒꯣꯟꯖꯥꯎ, ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯌꯦꯡꯉꯨ, ꯅꯪꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯁꯤ ꯍꯦꯛ ꯂꯥꯟꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯛꯄꯗ ꯀꯔꯤ ꯀꯔꯤꯅꯣ ꯑꯀꯤꯕ ꯃꯌꯥꯝ ꯑꯃ ꯑꯣꯛꯅꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯋꯥꯕ ꯅꯪꯂꯦ꯫ ꯑꯗꯨꯅ ꯅꯪꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯀꯔꯤ ꯑꯐꯠꯇꯕ ꯂꯩꯕꯅꯣ? ꯂꯥꯏ ꯑꯃꯨꯛꯇ ꯈꯣꯏꯔꯝꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯪꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯁꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯂꯕꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯅꯪꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯂꯥꯟꯅ ꯂꯥꯛꯄꯗ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯦꯡꯅꯍꯟꯕ ꯌꯥꯔꯣꯏ꯫ ꯍꯦꯛ ꯃꯇꯨꯡꯗ ꯊꯦꯡꯅꯔꯕꯗꯤ ꯅꯪꯕꯨ ꯂꯩꯀꯥꯏ ꯈꯨꯜꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯪꯒꯣꯟꯖꯥꯎꯗꯤ ꯍꯟꯖꯟ ꯍꯟꯖꯟ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅ ꯀꯧꯔꯨꯕ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, "ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯏꯪꯈꯣꯜ ꯅꯨꯡ ꯑꯁꯤꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯊꯤꯡꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯅꯨꯄꯥ ꯑꯁꯤꯅ ꯑꯐꯠꯇꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯈꯔ ꯃꯥꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡ ꯑꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯊꯋꯥꯏꯁꯨ ꯏꯪꯈꯣꯜ ꯑꯁꯤꯗ ꯂꯩꯍꯧꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯑꯕꯗꯤ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯑꯐꯠꯇꯕ ꯊꯋꯥꯏꯃꯤꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯌꯨ ꯌꯥꯔꯔꯣꯏ" ꯃꯗꯨꯅꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯪꯒꯣꯟꯖꯥꯎꯁꯨ ꯃꯥꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨ ꯁꯝꯕꯟ ꯈꯥꯖꯤꯜꯂꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯄꯥꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯅꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯏꯕ ꯑꯗꯨ ꯀꯧꯗꯨꯅ ꯃꯥꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯃꯪꯒꯣꯟꯖꯥꯎꯗꯣ ꯀꯟꯅ ꯅꯥꯔꯛꯄꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤ ꯆꯍꯤ ꯑꯃ ꯐꯥꯎ ꯃꯤ ꯑꯃꯠꯇ ꯆꯪꯅꯗꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯄꯥꯝꯂꯣꯝꯗꯒꯤ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯏꯪꯈꯣꯜ ꯑꯁꯤ ꯌꯣꯟꯊꯣꯛꯂꯒꯦ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯝꯂꯒꯗꯤ ꯂꯩꯒꯦꯁꯨ ꯂꯩꯍꯧꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯏꯪꯈꯣꯜ ꯑꯗꯨ ꯂꯩꯕ ꯄꯥꯝꯃꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯪꯒꯣꯟꯖꯥꯎꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯂꯝ ꯑꯃꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯂꯩꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯐꯥꯗꯦ ꯏꯪꯈꯣꯜ ꯑꯗꯨ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯗ ꯑꯃꯨꯛ ꯌꯣꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯐꯥꯎ ꯏꯪꯈꯣꯜ ꯑꯗꯨ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯝꯐꯥꯜꯗꯒꯤ ꯄꯩꯁꯥ ꯈꯔ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯂꯩꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯇꯧꯕꯇꯕꯨ ꯏꯪꯈꯣꯜ ꯃꯄꯨ ꯑꯗꯨꯁꯨ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯑꯒ ꯌꯦꯡꯂꯕ ꯅꯠꯇꯅ ꯀꯌꯥ ꯇꯣꯏꯅ ꯂꯥꯛꯑꯝꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯪꯒꯣꯟꯖꯥꯎꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗꯒꯤ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯃꯤꯗꯥꯡꯗ ꯍꯜꯂꯛꯄꯗ ꯅꯨꯡꯖ꯭ꯔꯦꯡ ꯍꯦꯛ ꯍꯦꯛ ꯆꯥꯏꯔꯛꯏ ꯍꯥꯏꯅꯔꯤ꯫ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫